August 1 Imphal, Wahengbam Washington Pau Pajari. Malemgi Yelhomi Singi Numiki Palanthorum, Nasi Manipur, the Tongan Balup Sing the Sinduna Pangtokli. Imphal City Convention Center da Northeast Indigenous Peoples Forum Gimakada, Indigenous Peoples Forum Manipur Sindana Numitasiki Palanthorum Pangtokli. Scheduled Tribe Demand Committee Manipur Nasu Numitasiki Palanthorum, Imphal Gi Manipur Press Club the Pangtokli. Yelhomi Purup Nasu, Malemgi Yelhomi Singi Numiki Palanthorum, Imphal Gi Palace Compound Laiba, Manipur State Film Development Society hold the Pangtokli. Hanagi Mukhyamantri Nongthamban Biren Singna Numit Asiga Mari Laina Namiyam the Yaipa Paujel Piri. Social media the Tagat Power Roll the Sri Biren Nahai Manipur Asi Yelhomi Singi Inak Kulabas Sanskriti Laijaba Mapamni. Nasigi Numita Sidai Koina Yelhomi Kanglup Singa Hak Nak Naba Aikoigi Heritage Yokat Naba Madi Tungi Mirolda Santi Oiba Madi Nungshi Chanavana Talaba Kunayama Sinaram Nabahanashi Hairi. Imphal Peace Museum Gate Taruk Shubha Kumona Masung Hiroshima Nagasaki Degi Palanthorum Bishnupur Jila Gi Maibam Lord Pitsing Dangasi Pangtokre. Thoramatuda Nauna Saba Harmony House Sangabaga Loinana Japan Degi Porak Popolam Sing Utpa Akanaba Exhibition Namasho Hodoki. Manipuri Site Parisat Linkat Hibagi Marpudra Matoi Shubha Kumon Thoram Amasung Parisat Ki Marpudra Subasahi Gi Mifam Nasidagi Imphal Gi Jawaharlal Nehru Manipur Dance Academy da Hauragani Nominini Satagada Bathoramasida Parisat Ki Tongan Bamana Singchu Yantokani. Pradhan Mantri Narendra Modi na Mahatma Gandhi ki Pungning Thogat Ningai Oiraba Lamjing Makhada Sangsin Kiba Bharat Thadu Andalon the Saruk Yakiba Thongna Paraba Miyoi Singadu Nahona Nisingbaga Loinana Makoi Mapam the Tomimal Kangba Utkre. Social media the Tagat Powarol Sri Modi na Hai Thongna Paraba Miyoi Singaduna Ningtam Landa Miyoi Kayabu Amatoi na Punsil Handuna Laibak Ningbagi Wakalon Sagat Ki. Manipur Pradesh Congress Committee Nasu Bharat Thado Andalon Gi Kumon Thoram Ngasi Imphal Gi BT Rota Labour Congress Bhavan the Pangtokhi. Thoram Tuda Manipur Pradesh Congress Committee Gi President K. Megachandra Dol Gi Lusingba Singh Amadi Karmi Singh Saruk Yakhi. Mabung Maupwa Amasung Mase Masan Singi Mari Session na Haliba Kumai Raksha Bandhan Ngasi Laibak Sin Batung Bada Pangtokli. Thoramasida Mase Masal Oibasing na Makoi Gi Mabung Mopwa Singi Kudangda Masu Kayagi Rakhi Sing Punai Amasung Makoigi Yaifana Batoni Jay Mabung Mopwa Sing Nasu Masal Mase Sing Adabu Mapung Panangak Sena Bawasak Lobagaloinana Makoida Kudon Pot Sing P. Rashtrapati Dorpati Murmu Amasung Pradhan Mantri Narendra Modi Yauna Lusingba Kayana Raksha Bandhan Kumaiga Mari Lainana Lebaki Miam the Yaipa Paujel Piri. Maki Paujel the Rashtrapati na Hai Senglaba Raksha Bandhan Kumayasina Mabung Mopwa Amasung Mase Masan Singi Marakta Nungsina Bamasung Tajanabagi Mari Sesil Hali Magna Hai Kumayasina Kunai Yapun Basaktam Sagat Pagaloinana Nungsi Sanabagi Wakalonsu He Sesil Hali Hanagi Kendrogi Mantri Dr. R.K. Ranjan Nasu Numit Asiga Mari Lainana Miam the Yaipa Paujel Piri. Delhi Vidhan Sabha School Management na Angang Singi P Hengat Pagi Matangda Mama Mapa Oiba Singda Beto Gi Sakti Piba School Fee Regulation Bill Lisngani Kun Mga Passed Aukre Delhi Vidhan Sabha da Shiksha Mantri Ashish Sut na Hai School Authority na Angang Singi P Hengat Pagi Wapam Pukhalakpada Angang Singi Mama Mapa Oiriba Kanagumba Amana Madubu Yaning Daba Pongdok Labadi P Hengat Payaroi Delhi School Education Transparency in Fixation and Regulation of Fees Bill Lisingani Kun Mga Gi Makada School Singna Karigumba Namduna Ngang Singi P Hengal Ambatok Labadi Makoibu Pine Tianba Amadi Dungdashu P Revision Taubagi Makoigi Hak Matpagi Dandi Fangbayai Uttarakhand Gi Uttarkhasi Zila Gi Dharali Harsilda Kanghodana Ising Isau Tholakhiba duda awaban nang laba miyam da tengbang piba masung mi kan bagi thabak mapung phana chathari awaban nang laba singda kendra madi rajya sarkar gi agency singna tengbang gi polam sing piba mangkhiba miyoi sing thiba masung amangata thokhiba sing semjin sajin bagi thabak kan chathari maragasida lanmi NDRF SDRF police amadi local administration gi matenga loinana kudong thiba thokliba mafam aduda panduna leiramba jatrik sing amadi mafam adugi miyoi kaya kan bagi thabak su chathari haujik phawbada punna miyoi chatret humbudra manga kan bangam khre
District Administrator Prasant Aryana hai kudaktagi tengbang oina awaba nanglaba imung amamamda lupa lising mga pikre Paulo Jare.